ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯌꯦꯛꯂꯥꯎꯕꯤ ꯑꯐꯥꯎꯕꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯝꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯁꯤꯅꯥꯗꯨ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯒꯦꯔꯦꯖꯇꯒ ꯈꯥꯝꯗꯕꯤꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯈꯥꯝꯂꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯏꯕꯣꯍꯜꯅ "ꯕꯦꯝ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯗꯨꯅ?" ꯂꯤꯛꯁꯤꯅ ꯁꯥꯎꯅ ꯂꯦꯞꯂꯒ ꯃꯄꯥꯗ ꯌꯦꯡꯗꯨꯅ "ꯗꯦꯗꯤ, ꯃꯤꯁꯤꯡꯁꯦ ꯅꯨꯄꯤꯅꯦꯅꯅꯦ ꯌꯥꯝ ꯎꯁꯤꯠꯇꯦ, ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ." ꯏꯕꯣꯍꯜꯅ ꯑꯃꯨꯛꯁꯨ "ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯅꯣ ꯃꯤ ꯏꯆꯥꯗ? ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯗꯦꯗꯤꯗ." ꯂꯤꯛꯁꯤꯅꯥꯗꯨ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗꯕꯤꯗ ꯃꯊꯟꯇ ꯑꯣꯏꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯜꯂꯝꯃꯤ꯫ "ꯁꯤꯌꯥ, ꯃꯤ ꯒꯥꯔꯤ ꯃꯃꯥꯡꯗꯒ ꯊꯠꯂꯗꯅ ꯊꯣꯝꯒꯥꯏꯔꯝꯃꯗꯤꯅꯦ ꯍꯦꯛ ꯄꯦꯟꯗꯧꯅꯤ, ꯆꯠꯊꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦꯕ." "ꯏꯍꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯂꯩꯔꯤꯃꯤꯁꯤꯕꯣ? ꯁꯤꯗ ꯂꯥꯎꯁꯦ, ꯗꯦꯗꯤꯒꯤ ꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛꯇꯅꯦ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯨ ꯂꯥꯎꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯛꯁꯤꯅꯥꯒꯤ ꯂꯤꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯏꯕꯣꯍꯜꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦ ꯕꯦꯝ, ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯅꯣꯏꯁꯨ ꯁꯣꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯤꯅ ꯈꯛ ꯉꯝꯍꯜꯂꯣꯏꯗꯧꯕꯅꯦ, ꯍꯦꯟꯖꯤꯜꯍꯜꯂꯣꯏꯗꯧꯕꯅꯦ꯫ ꯅꯣꯏꯅ ꯁꯣꯟꯊꯔꯤꯕ ꯃꯈꯩ ꯂꯝꯗꯝꯁꯤꯒꯤꯅꯦ ꯃꯤꯃꯥꯟꯅꯗꯕ ꯁꯥꯁꯤꯡ ꯑꯁꯤꯅꯅꯦ ꯈꯨꯗꯨꯝ ꯆꯟꯕꯅꯦ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ꯫ ꯅꯪꯅ ꯉꯁꯤ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯣ ꯈꯖꯤꯛꯇꯪ ꯅꯪꯅ ꯍꯥꯏꯕꯗꯅꯦ ꯗꯦꯗꯤ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯄꯥꯅꯤ, ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯄꯥ ꯑꯃ ꯑꯣꯏꯅꯅꯦ ꯂꯝꯗꯝꯁꯤꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯨꯕꯒꯤꯗꯃꯛ ꯊꯋꯥꯏꯁꯦ ꯋꯥꯒꯅꯨ ꯍꯥꯏꯕꯗꯤꯅꯦ ꯗꯦꯗꯤꯁꯦ ꯉꯝꯗꯦꯅꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯈꯩꯅꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯗꯦꯗꯤꯒꯤ ꯋꯥꯅꯤ." ꯂꯤꯛꯁꯤꯅꯥ ꯃꯄꯥꯅ ꯍꯥꯏꯔꯤꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ "ꯌꯦꯁ ꯗꯦꯗꯤ, ꯑꯥꯏ ꯅꯣ ꯗ ꯁꯤꯆꯨꯋꯦꯁꯟ. ꯂꯝꯗꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯌꯦ ꯗꯦꯗꯤ." ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯂꯥꯗꯣ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 3 ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯊꯣꯔꯛꯇꯨꯅ ꯃꯥꯁꯨ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯒꯤ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯝꯆꯥꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯕꯦꯝ, ꯅꯪ ꯅꯨꯄꯤꯅꯤꯀꯣ, ꯅꯁꯥꯅ ꯈꯔꯗꯤ ꯚꯥꯞ ꯇꯥꯎ꯫ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ, ꯏꯃꯥꯗꯤ ꯅꯪꯅ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤꯒꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯂꯩꯕꯁꯦ ꯑꯗꯨꯗꯣ ꯇꯧꯍꯟꯅꯤꯡꯗꯦꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯏꯪꯅ ꯇꯞꯅ ꯂꯩꯒꯗꯧꯕꯅꯤ, ꯏꯪ ꯇꯞꯀꯗꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅ ꯇꯦꯕꯜꯗ ꯇ꯭ꯔꯦꯗꯨ ꯊꯝꯂꯒ ꯍꯩ ꯃꯍꯤꯗꯣ ꯑꯃꯃꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯒ꯭ꯂꯥꯁꯇꯨ ꯂꯧꯅ "ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯔꯣꯏꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯅꯨꯄꯤꯅꯅꯦ ꯏꯪꯖꯔꯤꯕꯅꯤ ꯇꯞꯆꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯑꯁꯨꯝ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯉꯁꯤ ꯁꯃꯥꯖꯁꯤꯗ ꯀ꯭ꯔꯥꯏꯝꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯃꯗꯨꯗꯒꯤ ꯉꯥꯛꯇꯅꯤ." ꯃꯂꯥꯁꯨ ꯍꯩ ꯃꯍꯤꯗꯨ ꯊꯛꯂꯒ "ꯍꯣꯏꯅꯦ, ꯃꯗꯨꯗꯣ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯅꯤꯅꯅꯦ ꯊꯦꯛꯄꯗ ꯃꯉꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯊꯨꯗꯦꯛꯀꯤ ꯃꯇꯥꯒꯨꯝꯅꯅꯦ ꯑꯉꯝ ꯇꯥꯜꯂꯛꯄꯗꯅꯦ ꯐꯠꯇꯕ ꯊꯣꯛꯈꯤꯗꯕꯁꯨ ꯅꯠꯇꯤꯌꯦ." ꯂꯤꯛꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯩꯗꯣ ꯄꯥꯛ ꯂꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ "ꯇꯣꯛꯑꯣꯃꯤ ꯃꯝꯃꯤ, ꯌꯥꯔꯦꯃꯤ, ꯗꯦꯗꯤ ꯅꯪꯁꯨ ꯌꯥꯔꯦ꯫ ꯗꯦꯗꯤꯅ ꯍꯥꯏꯁꯤꯁꯨ ꯆꯨꯝꯃꯤ, ꯃꯝꯃꯤꯁꯨ ꯂꯥꯟꯗꯦ, ꯑꯗꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯃꯤ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯃꯣꯏ ꯑꯐꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯟꯊꯗꯨꯅ ꯂꯩꯔꯝꯂꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯉꯥꯡꯉꯛꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯦ ꯑꯩ ꯔꯦꯁꯄꯦꯛ ꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯃꯝꯃꯤ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯦꯗꯤꯅ ꯆꯨꯝꯕ꯭ꯔꯥꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯝꯃꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯀꯔꯤ ꯊꯣꯛꯈꯤꯁꯨ ꯈꯪꯁꯨ ꯈꯪꯗꯅ." ꯃꯂꯥ ꯉꯛꯅ "ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯔꯒꯦ? ꯑꯦꯂꯤꯅꯥ ꯊꯤꯜꯂꯨꯅꯤꯅ ꯍꯥꯏꯗꯨꯅ ꯆꯠꯈꯤꯗꯥꯏꯅꯤ ꯅꯪꯕꯣ?" ꯂꯤꯛꯁꯤꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕꯗꯣ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯂꯥ ꯄꯥꯈꯠꯅ "ꯕꯦꯝ, ꯅꯪꯕꯨꯅꯦ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅꯅꯦ ꯃꯃꯥꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯒꯤ ꯊꯧꯅꯥ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯣ ꯃꯃꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ, ꯃꯃꯤ ꯈꯪꯗꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯅꯦ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯊꯪꯗ ꯌꯥꯔꯤꯈꯩ ꯅꯊꯟꯇ ꯆꯠꯇꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ, ꯅꯈꯥꯗ ꯅꯅꯥꯎ ꯑꯃ, ꯅꯊꯛꯇ ꯅꯆꯦ ꯑꯃ, ꯅꯕꯨꯡ ꯑꯃ ꯂꯩꯕ ꯅꯠꯇꯦꯗꯣ." ꯂꯤꯛꯁꯤꯅ ꯍꯧꯒꯠꯂꯒ ꯇꯞꯅ "ꯍꯣꯏ, ꯌꯥꯔꯦꯁꯦ ꯃꯝꯃꯤ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯑꯩ." ꯏꯕꯣꯍꯜꯅ "ꯆꯪꯉꯣ, ꯅꯪ ꯀꯥꯗꯅꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯔꯣ." ꯗꯦꯗꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯦꯂꯤꯅꯥꯗꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩ꯫ ꯍꯥꯟꯅꯒꯨꯝ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯣꯏꯒꯅꯤ ꯆꯠꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫
ꯆꯥꯛꯁꯨ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯍꯩꯅꯤꯡꯂꯒ ꯆꯥꯏ, ꯍꯩꯅꯤꯡꯗ꯭ꯔꯒ ꯍꯦꯛ ꯃꯇꯣꯛꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯂꯩ, ꯃꯤ ꯄꯨꯟꯕ ꯂꯥꯡꯕꯁꯨ ꯌꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯃꯇꯝꯁꯨ ꯅꯥꯏꯔꯛꯇꯕꯗꯒꯤ ꯃꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯣꯝ ꯇꯨꯅ ꯅꯥꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯄꯨꯔꯥꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯟꯕꯁꯨ ꯑꯣꯏꯗꯦ꯫ ꯁ꯭ꯀꯨꯜꯁꯨ ꯀꯥꯗꯕꯅ ꯅꯝꯂꯤ, ꯃꯔꯛꯇ ꯍꯦꯛ ꯃꯀꯥꯏ, ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯂꯤꯟꯗꯥꯒ ꯊꯣꯏꯒꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤꯅꯤꯅ ꯇꯣꯏꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯆꯩ꯫ ꯁꯈꯤꯗꯣ ꯃꯪꯒꯣꯜꯗ ꯐꯤꯔꯣꯜ ꯈꯔ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯗꯥꯒ ꯊꯣꯏꯒꯅ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯑꯦꯂꯤꯅꯥꯕꯨ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ?" "ꯑꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣꯁꯦ꯫ ꯈꯔꯕꯨꯗꯤ ꯐꯔꯦꯕꯣ, ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏꯅꯦ꯫ ꯏꯕꯦꯝꯃ, ꯆꯥꯅ ꯊꯛꯇꯕꯅꯅꯦ ꯃꯁꯥꯁꯤꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯏꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯔꯥ ꯍꯥꯏꯗꯅꯅꯦ ꯗꯣꯛꯇꯔ ꯃꯥꯏꯕ ꯂꯣꯏ ꯁꯨꯔꯦ, ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏꯗꯣ꯫ ꯑꯩꯅꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ, ꯏꯃꯥꯁꯨꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯃꯟ ꯇꯥꯗ꯭ꯔꯤꯀꯣ." ꯊꯣꯏꯅ, "ꯏꯃꯥ, ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ." "ꯏꯍꯦ, ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤꯅꯦ, ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯨꯡꯗꯅꯦ ꯆꯪꯉꯣꯀꯣ, ꯆꯥꯛꯀ ꯆꯥꯈꯤꯒꯗꯕꯅꯤ꯫ ꯏꯃꯥ ꯐꯤꯁꯦ ꯊꯨꯞꯄ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯂꯨꯗꯕꯅꯤꯀꯣ꯫ ꯅꯣꯏ ꯃꯔꯨꯞꯀꯅꯦ ꯋꯥꯔꯤ ꯈꯔ ꯁꯥꯎꯇꯨꯆꯣ." ꯂꯤꯟꯗꯥꯅ, "ꯍꯣꯏ ꯏꯃꯥ." ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯑꯦꯂꯤꯅꯥꯒꯤ ꯀꯥꯗ ꯊꯣꯏꯒ ꯃꯣꯏ ꯑꯅꯤ ꯆꯪꯂꯛꯄꯅꯤ꯫ ꯑꯦꯂꯤꯅꯥꯗꯣ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯆꯪꯁꯤꯟꯗꯨꯅ, "ꯑꯋꯥꯕꯒꯤ ꯃꯔꯨꯞꯇꯤ ꯐꯃꯨꯡꯗꯅꯦꯗꯣ, ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯣ?" ꯑꯦꯂꯤꯅꯥꯗꯣ ꯌꯦꯡꯊꯣꯔꯛꯇꯨꯅ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯑꯝꯃꯤ꯫ "ꯃꯗꯨ ꯌꯥꯝ ꯆꯨꯝꯃꯤ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ?" ꯊꯣꯏꯅ, "ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯑꯦꯛꯖꯥꯝꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ, ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯣꯀꯣ꯫ ꯅꯪ ꯌꯥꯝ ꯄꯛꯇꯦ ꯏꯕꯦꯝꯃ, ꯅꯪꯅꯦ ꯃꯤꯅꯦ ꯀꯥꯏꯅꯒꯅꯦ ꯀꯩꯝ ꯍꯦꯛ ꯀꯥꯟꯅꯗꯦꯍꯦ." ꯑꯦꯂꯤꯅꯥꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯥꯎꯗꯨꯅ ꯆꯩꯔꯤꯅꯤ ꯀꯥꯏ ꯈꯟꯗꯈꯩ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯍꯦꯛꯇ ꯈꯨꯝꯃꯛꯑꯝꯃꯤ꯫ "ꯃꯥꯅꯦ ꯊꯣꯏ, ꯑꯩꯁꯦ ꯃꯤꯅꯦꯅ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯕꯅꯦ, ꯁꯤꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯑꯩ." ꯅꯥꯀꯟꯗꯒꯤ ꯂꯦꯛꯁꯤꯅꯥꯅ ꯆꯪꯉꯛꯇꯨꯅ, "ꯐꯤꯜꯝ ꯍꯧꯗ ꯉꯥꯏꯔꯤ, ꯍꯦꯔꯣꯏꯅꯤ ꯁꯤꯕ ꯀꯥꯏꯅ ꯋꯥꯔꯤ ꯐꯥꯎ ꯍꯧꯗ꯭ꯔꯤ, ꯌꯥꯔꯣꯏꯀꯣ, ꯍꯦꯔꯣꯏꯅꯤ ꯁꯤꯕꯒ ꯋꯥꯔꯤ ꯐꯖꯍꯟꯁꯦ." ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅ ꯑꯍꯨꯝꯗꯨ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯦꯂꯤꯅꯥ ꯂꯦꯛꯁꯤꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ, "ꯑꯩꯃꯥ, ꯂꯦꯛꯁꯤꯅꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯆꯪꯉꯛꯑꯣ." ꯊꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ, "ꯆꯪꯉꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ." ꯂꯦꯛꯁꯤꯅꯥ ꯆꯪꯉꯛꯇꯨꯅ, ꯐꯝꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯑꯦꯂꯤꯅꯥꯗ ꯌꯦꯡꯂꯒ, "ꯑꯦꯂꯤꯅꯥ, ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ, ꯑꯦꯗꯤꯁꯟꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ, ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩꯌꯦ, ꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨꯀꯣ." ꯂꯤꯟꯗꯥꯅ ꯑꯃꯨꯛ, "ꯂꯦꯛꯁꯤꯅꯥ, ꯅꯪꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ, ꯍꯧꯈꯤꯕ ꯃꯇꯝꯗ ꯂꯥꯟꯅꯈꯤꯕ ꯀꯌꯥꯗꯣ ꯂꯥꯟꯅ ꯈꯟꯅꯒꯨꯝꯁꯤꯀꯣ." "ꯑꯦ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ?" ꯊꯣꯏꯅ ꯇꯞꯅ, "ꯅꯪ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯀꯤꯗꯣ." "ꯑꯦꯁ, ꯀꯥꯎꯈꯤꯕꯕꯨ ꯀꯨꯏꯔꯦꯗ ꯑꯩꯗꯤ." ꯂꯤꯟꯗꯥꯁꯨ ꯅꯣꯛꯂꯒ, "ꯍꯣꯏꯗ, ꯃꯗꯨꯗꯤ ꯀꯥꯎꯈꯤꯕꯅꯁꯨ ꯐꯔꯦꯗ." ꯑꯦꯂꯤꯅꯥꯅ, "ꯂꯦꯛꯁꯤꯅꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ." "ꯍꯦꯔꯥ, ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯏ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨꯀꯣ꯫ ꯑꯗꯣ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯁꯛ ꯌꯥꯝ ꯍꯥꯎꯇꯕꯗꯣ, ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯗꯨꯕꯣ?" ꯑꯦꯂꯤꯅꯥꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ, "ꯗꯥꯕꯣꯏꯔꯣ? ꯑꯗꯣ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯒꯥꯔꯤꯅ ꯊꯣꯡꯒꯦ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ." "ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯏꯅꯣ?" "ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤꯅꯤ, ꯀꯩꯕꯨ ꯍꯥꯏꯔꯛꯈꯤꯒꯦ?" "ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯗ, ꯀꯤꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯔꯔꯣꯏ ꯍꯥꯏꯕꯅꯦ." ꯑꯩꯗꯤ ꯏꯉꯛ ꯉꯛꯎꯔꯕꯅꯦ, ꯃꯥꯏ ꯃꯑꯣꯡꯗꯨꯗꯅꯦ ꯅꯣꯛꯅꯤꯡꯕꯅꯁꯨꯕ꯫ "ꯃꯔꯤꯟ ꯃꯇꯥꯗꯨꯒꯁꯨ ꯑꯩ ꯏꯄꯥꯅꯤ ꯀꯥꯏꯅꯒ ꯐꯤꯔꯤꯟ ꯄꯥꯜꯂꯒ, ꯌꯥꯝ ꯄꯛꯇꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ." ꯑꯦꯂꯤꯅꯥꯁꯨ ꯅꯣꯛꯂꯒ, "ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯦ, ꯒꯨꯂꯤꯒ ꯈꯨꯠꯁꯥ ꯑꯃ, ꯌꯨꯒ ꯈꯨꯇꯛ ꯑꯃ ꯇꯧꯔꯒꯅꯦ ꯂꯩꯔꯕꯅꯦ, ꯀꯩꯝ ꯈꯜꯂꯨꯅꯨꯗ." ꯃꯔꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯈꯤꯁꯨ ꯆꯪꯉꯛꯄꯗ ꯂꯦꯛꯁꯤꯅꯥ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ, "ꯑꯩꯃꯥ, ꯏꯆꯥꯕꯦꯝꯁꯨ ꯂꯥꯛꯑꯝꯃꯤꯗꯅ, ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯁꯤꯀꯣ." ꯑꯁꯨꯝꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯉꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯉꯥꯏꯕꯤꯒꯗꯕ ꯅꯠꯇꯦ, ꯆꯠꯀꯅꯨ ꯍꯥꯏꯔꯁꯨ ꯆꯠꯂꯣꯏꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯦꯛꯁꯤꯅꯥ 12 ꯐꯥꯏꯅꯦꯜ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯐꯣꯟꯗ ꯂꯟꯆꯦꯟꯕꯒ ꯑꯅꯤꯗꯣ ꯋꯥꯔꯤ
ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯐꯝꯃꯝꯃꯤꯅꯤ ꯅꯪꯗꯤ ꯑꯩꯁꯨ ꯐꯝꯂꯤ ꯑꯗꯣ ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯄꯥꯈꯠꯇ꯭ꯔꯣ ꯅꯪꯕꯣ ꯂꯤꯛꯁꯤꯅꯥꯗꯣ ꯊꯧꯁꯥꯗꯕꯤꯗ ꯑꯩꯗꯤ ꯀꯩꯗꯧ ꯄꯥꯈꯠꯇꯣꯏꯕ ꯄꯥꯈꯠꯇꯦ ꯅꯪꯗꯤ ꯄꯥꯈꯠꯂꯝꯅꯤꯅꯦ ꯍꯥ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯄꯣꯖꯤꯁꯟ ꯆꯜꯂꯛꯀꯗ꯭ꯔꯥ ꯆꯜꯂꯛꯑꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗ ꯏꯁ ꯌꯥꯔꯦ ꯕꯦꯝꯃ ꯀꯥꯏꯗꯦ ꯄꯣꯖꯤꯁꯟ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯑꯦꯛꯖꯥꯝꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯨ ꯁꯤꯀꯤꯝꯇ ꯄꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯩꯗꯤꯅꯦ ꯅꯨꯄꯤꯅꯤ ꯄꯥꯁ ꯇꯧꯒꯦ ꯇꯧꯔꯣꯏꯗꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯩꯔꯦ ꯌꯥꯔꯦ ꯑꯁ ꯕꯦꯝ ꯅꯪꯁꯤꯗꯤꯕꯀꯣ ꯇꯜꯂꯤ ꯑꯋꯣꯏꯕ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ ꯅꯪꯅ ꯉꯝꯗ ꯌꯥꯗꯦꯗꯣ ꯇꯣꯛꯎ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯅꯪ ꯔꯣꯜꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯡꯕꯤꯔꯛꯀꯦ ꯍꯣꯔꯦꯟ ꯅꯪꯕꯨ ꯑꯩꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯆꯠꯃꯤꯟꯅꯈꯤꯗꯥꯏꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯅꯪꯒꯤꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯒꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯑꯁ ꯅꯪꯁꯤꯗꯤꯀꯣ ꯍꯥꯏꯔꯛꯀꯦꯁꯦ ꯌꯥꯔꯕꯣ ꯉꯥꯏꯈꯣ ꯑꯝꯇ ꯏꯁꯤꯟꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗꯒꯤ ꯕꯣꯏꯒ ꯀꯣꯂꯣꯝ ꯑꯃꯒ ꯂꯥꯝꯂꯒ ꯏꯒꯗꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ 3, 5, 6, 8, 7 ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯦꯛꯖꯥꯝꯁꯦ ꯄꯨꯡ 4ꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯣꯛꯇꯣꯏꯁꯦ ꯑꯍꯣꯏ ꯃꯥꯅꯦ ꯑꯣ ꯑꯗꯨꯗꯤ ꯄꯨꯡ ꯇꯥꯗꯣꯔꯦ ꯊꯝꯃꯒꯦꯀꯣ ꯑꯍꯣꯏ ꯊꯝꯃꯣ ꯑꯩꯁꯨꯅꯦ ꯏꯃꯥꯅ ꯊꯥꯕ ꯀꯣꯕꯤꯗꯣ ꯏꯁꯤꯡ ꯈꯤꯇ ꯆꯥꯏꯕꯤꯔꯨꯈꯤꯒꯦ ꯂꯣꯏꯕꯒ ꯍꯥꯏꯔꯛꯎꯀꯣ ꯊꯝꯃꯣ ꯁꯣꯝꯗꯅ ꯑꯦꯗꯤꯁꯟꯅ ꯃꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯆꯠꯂꯛꯇꯣꯏꯖꯥꯠꯅꯣ ꯑꯁ 70 ꯃꯈꯥꯗꯒ ꯆꯠꯂꯗꯤ ꯊꯤ ꯆꯣꯞꯅꯤꯍꯦ ꯂꯦꯛꯁꯤꯅꯥꯒꯤ ꯃꯃꯥꯡꯗ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯉꯥꯡꯅꯤ ꯍꯥꯏꯕꯒ ꯅꯠꯇꯕ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣꯏꯃꯤ ꯏꯀꯥꯏꯗ꯭ꯔꯣ ꯄ꯭ꯔꯤꯇꯝ ꯁꯨꯛꯇꯣꯛꯂꯒ ꯌꯥꯔꯦ ꯑꯣꯖꯥ ꯅꯪꯁꯨ ꯅꯨꯄꯤꯒꯤꯕꯨ ꯑꯩꯗꯤꯅꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯐꯥꯎ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯐꯖꯔꯅꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤ ꯃꯌꯥꯝꯁꯤꯒ ꯑꯩꯕꯨꯗꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯁꯤꯌꯣꯔ ꯌꯥꯎꯔꯛꯀꯅꯤꯗ ꯃꯊꯛꯀꯤꯗꯨꯒꯤ ꯋꯥꯅꯤ ꯌꯥꯎꯔꯛꯑꯗꯤ ꯐꯅꯤꯗꯅ ꯂꯦꯛꯁꯤꯅꯥꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯅꯕ ꯄ꯭ꯔꯤꯇꯝ ꯑꯦꯗꯤꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯚꯥꯏ ꯅꯪ ꯂꯦꯛꯁꯤꯅꯥꯁꯦ ꯑꯁꯦꯡꯒꯤ ꯀꯌꯥꯝꯗꯤ ꯍꯦꯛ ꯅꯨꯡꯁꯤꯒꯦ ꯑꯦꯗꯤꯁꯟꯅ ꯃꯉꯛꯇꯣ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ ꯇꯥꯎꯅ ꯈꯪꯗꯦ ꯚꯥꯏ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯂꯣꯏꯅꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥꯛꯁꯨ ꯈꯨꯜꯂꯦ ꯍꯥꯏ ꯃꯁꯛꯁꯨ ꯗꯃꯥ ꯐꯖꯩ ꯈꯪꯗꯦ ꯚꯥꯏ ꯃꯥꯁꯦ ꯏꯉꯥꯎꯗ ꯉꯥꯎꯏꯗ ꯄ꯭ꯔꯤꯇꯝꯗꯨ ꯑꯃꯨꯛ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯂꯕ ꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯨ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯍꯟꯒꯦ ꯃꯇꯥꯒꯨꯝ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯕꯗꯤ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯦꯛꯁꯤꯅꯥ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯚꯥꯏ ꯃꯍꯤꯟ ꯇꯧꯅꯨ ꯇꯧꯗꯦꯗ ꯅꯪꯅ ꯍꯥꯏꯕꯕꯣ ꯑꯗꯣ ꯀꯥꯟꯅꯗꯦꯁꯦ ꯂꯥꯛꯑꯣ ꯄꯨꯡ 4 ꯍꯦꯜꯂꯦ ꯅꯦꯠ ꯍꯥꯡꯉꯣ ꯔꯤꯖꯜ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯐꯣꯟꯗ ꯌꯦꯡꯕꯗꯤ ꯈꯔ ꯇꯞꯅꯤꯕ ꯍꯣꯏ ꯁꯣꯝꯗꯁꯨ ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯔꯤꯖꯜ ꯌꯦꯡꯂꯒ ꯀꯨꯕꯦꯔꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯕꯦꯝꯃ ꯑꯦꯂꯤꯅꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯂꯥꯎꯅꯦ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯑꯦꯂꯤꯅꯥꯁꯨ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯊꯣꯔꯛꯂꯒ ꯕꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦꯅꯦ ꯂꯥꯛꯑꯣꯅꯦ ꯔꯣꯜ ꯅꯝꯕꯔꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯀꯝꯗꯧꯕꯅꯣ ꯌꯦꯡꯉꯁꯤꯗꯅ ꯍꯧꯖꯤꯛꯂꯣ ꯕꯥ ꯍꯣꯏꯅꯦ ꯍꯧꯖꯤꯛꯅꯤꯅꯦ ꯅꯪꯅꯅꯦ ꯏ ꯄꯥꯎꯒꯁꯦ ꯑꯝꯇ ꯈꯪꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯏꯃꯨꯡꯗ ꯁꯨꯝ ꯎꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯣ 68990 ꯕꯥ ꯀꯨꯕꯦꯔꯗꯣ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯄꯥ ꯃꯆꯥ ꯐꯝꯂꯒ ꯔꯤꯖꯜ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯀꯨꯕꯦꯔꯅ ꯃꯣꯕꯥꯏꯜꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯊꯥꯡꯒꯠꯇꯨꯅ ꯃꯦꯠꯂꯒ ꯌꯦꯡꯂꯗꯨꯅ ꯉꯥꯏꯈꯣ ꯑꯩ ꯌꯦꯡꯒꯦꯀꯣ ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ 68990 ꯏꯆꯥꯇꯣꯝꯕꯤ ꯌꯥꯎꯔꯦꯅꯦꯍꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦꯅꯦ ꯍꯩꯃꯥ ꯕꯕꯥ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯃꯥ ꯌꯥꯎꯔꯦ ꯏꯆꯥ ꯌꯥꯎꯔꯦꯅꯦ ꯑꯦꯂꯤꯅꯥꯁꯨ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯣ ꯕꯕꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯤꯒ꯭ꯌꯥ ꯆꯠꯀꯦ ꯕꯕꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣ 71ꯅꯤꯅꯦꯍꯦ ꯌꯦꯡꯉꯨꯁꯦ ꯅꯪ ꯅꯁꯥꯅꯁꯨ ꯌꯦꯡꯗꯧꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯁꯤꯜꯂꯛꯏ ꯑꯦꯂꯤꯅꯥꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯃꯄꯥꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯂꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤ 71% ꯆꯠꯇꯨꯅ ꯌꯥꯎꯔꯝꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯃꯃꯥ ꯁꯈꯤꯗꯣ
ꯀꯤꯆꯟꯗ ꯑꯦꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯃꯆꯥꯅ ꯀꯟꯅ ꯀꯧꯕꯗꯨꯗ ꯇꯥꯔꯗꯨꯅ ꯊꯥꯡ ꯁꯣꯔꯤꯗꯨꯃꯒ ꯄꯥꯏꯅ ꯄꯥꯏꯅ ꯍꯣꯕꯦ ꯊꯣꯔꯛꯇꯨꯅ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣ ꯅꯪꯕꯣ?" ꯑꯦꯂꯤꯅꯥ ꯅꯣꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯃꯃꯥ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦꯕ. ꯇꯨ, ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯁꯦ." ꯁꯈꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ "ꯑꯩꯃ, ꯑꯁꯦꯡꯕꯔꯣꯅꯦ? ꯃꯣꯏꯕꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯑꯩꯗꯤ." ꯀꯨꯕꯦꯔꯅ "ꯍꯣꯏꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ, ꯌꯥꯎꯔꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ. ꯍꯩ, ꯊꯥꯡꯒ ꯄꯥꯏꯔꯤꯗꯨꯕꯨ ꯑꯦꯟꯁꯥꯡ ꯁꯦꯝꯃꯨꯏꯔꯣ ꯅꯪꯕꯣ?" "ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯁꯤꯔꯅꯦ ꯍꯥꯏꯗꯨꯅ ꯈꯦꯠꯂꯨꯕꯅꯤꯅꯦ." "ꯐꯔꯦ, ꯏꯔꯣꯟꯕꯗꯣ ꯐꯨꯠꯇꯣꯛꯑꯝꯃꯣꯀꯣ. ꯑꯩꯅꯦ ꯆꯤꯀꯟ ꯂꯩꯔꯨꯒꯦ. ꯆꯤꯀꯟꯒ ꯆꯥꯔꯁꯤ ꯉꯁꯤꯗꯤ." ꯑꯦꯂꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯨꯕꯦꯔꯅ "ꯐꯣꯟꯗꯨꯕꯨ ꯌꯥꯔꯕꯣ ꯅꯪꯕꯣ?" "ꯕꯕꯥ, ꯂꯤꯟꯗꯥ ꯍꯣꯏ ꯑꯇꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤꯁꯨ ꯃꯔꯤ ꯌꯦꯡꯂꯒꯦ ꯑꯩ." "ꯍꯣꯏ, ꯌꯦꯡꯂꯝꯃꯣ. ꯑꯗꯨꯗꯤ ꯕꯕꯥ ꯌꯦꯟ ꯂꯩꯔꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯕꯦꯔꯗꯨ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯅꯣꯛꯇꯨꯅ ꯀꯨꯕꯦꯔꯗ ꯂꯥꯎꯔꯒ "ꯃꯣꯏꯕꯥ, ꯈꯔ ꯊꯨꯕꯤꯔꯛꯑꯣꯀꯣ, ꯑꯩ ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯒꯦꯀꯣ." ꯑꯃꯨꯛ ꯑꯦꯂꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯃꯥꯒ ꯀꯤꯆꯟꯗꯅꯦ ꯆꯥꯛ ꯊꯣꯡꯉꯁꯤ. ꯅꯪ ꯌꯦꯡꯕꯗꯣ ꯆꯥꯛꯁꯪꯗ ꯌꯦꯡꯂꯨ ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯌꯦꯡꯒꯦ." ꯑꯦꯂꯤꯅꯥ ꯅꯣꯛꯂꯒ "ꯑꯩꯃ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯀꯤꯆꯟꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯈꯤꯅ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯂꯤꯅꯥꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯤꯌꯔ ꯑꯃ ꯊꯥꯔꯒ ꯃꯈꯨꯠꯇꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯃꯊꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯂꯤꯅꯥ ꯃꯤ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯔꯣꯜ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯄꯨꯟꯕ ꯇꯥꯕ ꯑꯦꯛꯖꯥꯝꯗ ꯊꯪꯅꯅ ꯐꯝꯃꯤꯟꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯔꯤ ꯑꯣꯏꯅ ꯔꯣꯜꯁꯤꯡꯗꯨ ꯅꯝꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯦ, ꯌꯥꯎꯔꯦꯅꯦ. ꯂꯤꯟꯗꯥꯒꯤꯅ 61 ꯄꯤꯁꯤ. ꯊꯣꯏꯒꯤꯅ ꯑꯩꯃ, ꯃꯥꯗꯤ 59ꯅꯤꯅꯦ. ꯑꯁ, ꯑꯃꯒ ꯋꯥꯠꯂꯦ. ꯅꯨꯡꯉꯥꯏꯇꯦꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯧꯗꯧꯕꯁꯦ. ꯃꯗꯥꯎꯗꯤꯕ." ꯁꯣꯝꯗꯁꯨ ꯂꯟꯆꯦꯟꯕꯗꯨ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯥꯡꯒꯣꯜ ꯇꯧꯔꯒ ꯁꯖꯤꯛ ꯀꯟꯅ ꯐꯥꯜꯂꯝꯃꯤ꯫ ꯈꯨꯗꯩ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕ ꯈꯨꯗꯩ ꯃꯆꯤꯗꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯂꯤꯛꯁꯤꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ "ꯍꯦꯂꯣ ꯑꯐꯥꯎꯕꯤ, ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ, ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯁꯥꯟꯅꯖꯦ." "ꯑꯐꯥꯎꯕꯤ ꯀꯥꯏꯅꯒ. ꯕꯨꯠ ꯃꯔꯨꯝ, ꯅꯪ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯈꯪꯉꯕꯣ?" "ꯈꯪꯗ꯭ꯔꯤꯌꯦ, ꯅꯦꯠ ꯌꯥꯝ ꯆꯤꯜꯂꯤ, ꯉꯥꯛ ꯂꯩꯔꯒ ꯌꯦꯡꯉꯒꯦ ꯇꯧꯅꯤ." "ꯌꯦꯡꯉꯨꯔꯅꯨ ꯌꯥꯔꯦ, 9 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯕꯅꯤ." ꯂꯟꯆꯦꯟꯕ ꯉꯛꯅ ꯐꯨꯛ ꯂꯦꯞꯈꯠꯂꯒ "ꯑꯁꯦꯡꯀꯤꯔꯣ ꯕꯦꯝ?" "ꯁꯤꯕꯨ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯔꯣ ꯅꯁꯥꯅ." "ꯊꯥꯖꯗꯕ ꯅꯠꯇꯦꯃꯤ, ꯑꯁꯦꯡꯕ ꯌꯥꯎꯔꯕꯣ? ꯆꯨꯝꯃꯦꯀꯣ, 9 ꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯈꯠꯂꯛꯏ ꯂꯟꯆꯦꯟꯕꯗꯣ꯫ ꯑꯗꯨꯒ ꯄꯣꯂꯥꯡ ꯊꯥꯡꯒꯣꯜ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯄꯜꯗꯨꯒ ꯃꯣꯕꯥꯏꯜꯗꯨꯒ ꯄꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯣꯜꯗꯨꯁꯨ ꯀꯛꯂꯝꯗꯦ, ꯑꯗꯨꯝ ꯄꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯄꯔꯤꯈꯥ ꯌꯥꯎꯔꯦ ꯏꯃꯥ, 9 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯦ." ꯂꯟꯆꯦꯟꯕꯅ ꯀꯟꯅ ꯀꯧꯔꯁꯨ ꯂꯩꯕꯥꯛ ꯂꯩꯗꯣ ꯈꯨꯝꯃꯛꯑꯝꯗꯦ, ꯃꯔꯝꯗꯤ ꯏꯃꯨꯡꯗ ꯂꯩꯕꯥꯛ ꯂꯩꯗꯨ ꯂꯩꯔꯝꯗꯦ꯫ ꯂꯟꯆꯦꯟꯕ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯂꯤꯛꯁꯤꯅꯥꯗꯣ ꯂꯟꯆꯦꯟꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯣꯕꯥꯏꯜꯗꯨ ꯃꯅꯥꯀꯣꯡꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯊꯝꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯉꯥꯎꯕꯁꯤꯗꯤ ꯀꯌꯥꯗ ꯆꯝꯃꯤꯕ? ꯂꯟꯆꯦꯟꯕ, ꯆꯝꯖꯔꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗꯅꯤ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ. ꯀꯌꯥꯗ ꯍꯔꯥꯎꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯀꯥꯏꯁꯤ ꯀꯥꯎꯕ ꯃꯈꯩ ꯏꯃꯥꯅ ꯀꯧꯔꯤꯁꯤ. ꯂꯟꯆꯦꯟꯕ, ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜꯗꯤ ꯇꯣꯛꯑꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯌꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ? ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯕ ꯉꯝꯖꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯁꯤꯅ ꯃꯣꯕꯥꯏꯜꯗꯣ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯐꯣꯟ ꯀꯛꯊꯠꯂꯤ꯫ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯁꯣꯝꯗ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝ ꯌꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯚꯦꯝ, ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ. ꯅꯪꯅꯅꯦ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯂꯥꯛꯑꯣꯅꯦ. ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯨꯔꯁꯤ ꯂꯥꯛꯑꯣ." ꯂꯤꯛꯁꯤꯅ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ "ꯗꯤꯗꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" ꯃꯂꯥꯁꯨ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯂꯥꯅ ꯑꯣꯏꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩꯃꯥ, ꯑꯗꯨꯒꯤꯅꯤꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯩꯈꯣꯏ ꯂꯣꯏꯁꯟꯕꯒ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤꯀꯣ. ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯂꯤꯛꯁꯤꯅ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯧꯁꯤꯟꯗꯨꯅ ꯀꯣꯜꯂꯒ
Thank you Daddy, thank you Mommy. Somdana leibak leidu thongalomdagi chengakpada masana iping pingna kauduna chenthorapado ubada. Aima, ibungo kaidauragene nangna du kana kauraga cheleide. Lenchen bado ngasai kai khawang khangda kai chelaga mama bo thirubagi waraduna sor thabet holaga masado non tharaga makut anidu khuuda pairaga haireklami. Ima aido akhoi parka haidoi. Aido Manipur pumbagi 9% da chalema. Aha, kari haiba. Ichana mapan subada lai haiba. Haine. Miyoi bade warasu nungairaso piga marup oiba khaklepte. Aduna oiramale haraubana masado thumat pahemanbana leibak leido mapi sintharai. Machabu nungsina yenglaga. Imana icha pokjabagi mahiyal. Lairik phawba ningthina leibiba ngamdraga ichagi hotna jaman mahiyal. Ima pele ibungo. Ima pele. Ngasi muk nungaiba imagi mafamda amukta phawdri. Ima pele ibungo. Lanchen baso mapi ira chena mamagi mapido makhutna nungsina teithokpiraga. Ima nungai hairaga imagi mitta karigi pino ima. Ima nacha chawre. Ima bu nungaina thamodoini. Ngasidagidi ima kappa yararoi. Ima se kapkano se ima. Ngasidi kapkadaba nati nokadabani. Leibak lei momon noktuna machagi makhutto tapna paibiraga. Ima kaptre ibungo. Ima na ngasi tarakliba isidine nungaibagi pini. Ima kaptre ibungo. Napado dang lejaramade ngasigi mikupsida napana kayada haraujagadaba. Leibak lei mapido amuk sintharai adubu mikup phade sattei thoklaga momon noklaga. Kanade se imade bab amada chatluredana bungo imane nga macham tingi aise nane tomi hoida maru paisa halubani koiroi kithel masadagi ngam tingi ko. Lenchin mana nungaitana Ima yarani kaidagi paisanu haujiktaso marup holui hairaga ima kona leiraga chasiba ngasidi chararoi sida hayengso sagolsen oiramgani haptamu hondupo oiramni. Leibak lei machade nungsina yenglaga ibungo ichagi asuk nungairaba numisida karigi nga chadani marup paisa honkibagi paisa khara lemai ado haujik yauri sina leiraga loiredana haptagi duna naniga ngangnaraga maha thangalo kon hanjilakena hainaba yanida. Leramo maroi mapang khara he yengsilamuko ima goiroi sathalake. Lenchen badu oiraroi khangladuna oi ima. Mama machagi prem da obada tarakliba mapido teithoklaga kauraklami. Itaima